ꯂꯩꯉꯥꯛꯅ ꯌꯨꯔꯤꯌꯥ ꯂꯩ ꯍꯥꯏ, ꯂꯧꯃꯤꯁꯤꯡꯅ ꯌꯨꯔꯤꯌꯥ ꯄꯤꯗꯕꯩ ꯕꯟ ꯀꯧꯔꯤ꯫ ꯌꯨꯔꯤꯌꯥ ꯕꯦꯒ 13,000 ꯆꯤꯡꯊꯣꯛꯈ꯭ꯔꯒ ꯊꯤꯕ ꯈꯪꯗꯕꯩ ꯋꯥꯊꯣꯛ ꯑꯣꯏꯔꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯨꯔꯤꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯒ ꯁꯣꯝꯗꯅ ꯌꯨꯔꯤꯌꯥ ꯑꯣꯒꯁꯠ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯪꯍꯟꯗ꯭ꯔꯒꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯇꯤꯗꯤꯝ ꯂꯝꯕꯤ ꯕꯟ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯐꯥꯔꯃꯔꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯔꯇꯤꯂꯥꯏꯖꯔꯁ ꯗꯤꯂꯔ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯗꯤꯂꯔ 5 ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯅꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯔꯤꯌꯥ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯑꯥꯏꯇꯦꯝ ꯑꯣꯏꯔꯤꯕꯅꯤ ꯑꯃꯁꯨꯡ ꯏꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁ ꯑꯦꯛꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯊꯪꯒꯤ ꯔꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯤꯂꯔ 5 ꯑꯁꯤꯗ ꯑꯦꯂꯣꯀꯦꯁꯟ ꯄꯤꯕꯤꯗꯅꯕ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯈꯤ BVFCLꯗ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯤꯕ ꯍꯥꯔ ꯗꯤꯂꯔ 25ꯒꯤ ꯂꯤꯁ꯭ꯠ ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯪꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯌꯨꯔꯤꯌꯥ ꯍꯥꯔ ꯑꯁꯤ ꯆꯤꯡꯁꯤꯜꯂꯛꯅꯕ ꯑꯌꯥꯕ ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ 70% ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯄꯤꯔꯒ 90% ꯃꯈꯣꯏ ꯃꯁꯥꯅ ꯌꯣꯟꯅꯅꯕ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯕꯤꯁ꯭ꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯐꯥꯔꯃꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯌꯨꯔꯤꯌꯥ ꯍꯥꯔ ꯐꯪꯍꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯊꯥ ꯑꯁꯤꯒꯤ 16ꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯍꯧꯔꯗꯨꯅ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯐꯥꯎꯕ ꯏꯝꯐꯥꯜ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯨꯡ 49ꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯃꯥꯝ ꯔꯟꯖꯤꯠꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯄꯨꯡ 49ꯒꯤ ꯑꯣꯏꯅ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯆꯠꯊꯒꯗꯧꯔꯤꯕ ꯕꯟ ꯑꯁꯤꯗ ꯂꯝꯕꯤ ꯑꯁꯤꯗ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄꯦꯁꯦꯟꯖꯔ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯅꯔꯁꯤꯡꯅꯁꯨ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯧꯒꯠꯄꯤꯅꯕ ꯍꯥꯏꯖꯔꯛꯂꯤ꯫